Hello everyone, mayam bukhurumjari ngasigi mathelse Yongchak Eronba oina tawjarage koigi winter season da mayamna pamna chanaba ironbaduni ko ado lomba leire loklei leijare sise semaga mayam ai ironba tawjarage aduga alu sina angangba alu angangbaduni ko sima hapjarage aduga sina phaijane chingda phangba phaija koigi chingi pambi ne ko sisina khara khaidokjare sisina hawai mubi ariba hawai mubi koigi maru ayawbudo maru chawbudo aduduni khara ma hapjarage sima aduga yongchak khara maga taraga lonjarage sida leijare yongchak tuna yongchak se maru achawbudo nate ko koigi khara pan khalakpa koigi singjugi yongchak haitare ado phutnabagi damakta alu se han hapjare hawai thrak khara hapjarage adagi koigi hawai mubi khara sigeje dagi loklei duma khara kupna kupna soire aduga sima hapjare aduga ngaktang phutpirane basise ko alu si mullagadi mulledana adudagi alu ne khara kanba pochak khaise sigeisina hana phutjage tawbani ado morok se yam yambadi nate ko morok koigi morok angangba machu phajaba morok tuneba adudugi aina morok se sigeise hana phutjage tawbani maya ado morok se mulle ha kanduda yongchak siga phaija duga hapke tawbani do yongchak se smai taraga ani mani hapjarage ani indi khoe ko duga moi mulle alu do mun dore hai kandu dai ne yongchak siga koigi phaija duga hapaga phajana makum khumaga minute 5 amutang phutlage tawbuni ai taranga tang phutpirani aduga alu mulle hai kandu dum lokthokpa yare smai taraga duga inghalani ingtharama matungda koigi ironbagi process se dum chathaba yare ko ironbagi damakta ngari se aina lokthoga thambani mayam ko sise koigi sekmai gi ngari ne koigi sekmai dagi inaw nupi mana pibirambaneba koigi ngari se aina khara dum khara chap yam hawi sigi ngari se simaga taraga mechar ahan bada morok ne thum ne phajana mekhai minarani aduga morok ki makram koigi makudo adudo phajana lokthok jaraga phajana mekhai minarani ko aduga ngari se hapani aduga morok sigi morok sidi koigi sabana tabani na ko aina morok matek amaga hapjage na tawbani do morok se koigi tangkhai tang hapage morok sisu yongchak adagi kai mayam porokpado do ichanupana porokpado dane sim khaklem horaba ko adudugi ne aina ne tangkhai sim tang khaurage na khaaga ne thambane do morok se yam hawbane smaine irombada machet amaga hapaga morok ki manam nungsibado adu nambane bako dus mai tara phasana nai khaiminarani aduga koigi irombada eni iromba maiktada koigi iromba se hawhan ge targadi koigi nga ayaiba nga atawba hapaje dum hawbane ba aduduge aina su raw atawba se sima chet ama aina maru malaga simju hapjare ko adu phasana noi khaiminarani ado si mulle si toire hai kandu da ngasai gi irombagi mayan jing do hapaga phasana amlolaka doine ko maya ado mayam aigi channel se kari lamdagi yengbirakpano haibado comment da mention tawbiramo kai lamdagi yawbige haibado haibiramo ko ado smai tawdana loijare morok metpase morok ka ngari ga nga ga je phasana toire ko ado smai na texture se la akanda alu je hapsanjarani aduga phasana noi khaiminarani ko si somo do alu di ayamana khoigi alu angang base hojik phangba matamni na alu angang bago ina torga lonbiba sidi alu sidi matam naidana ko season naidana alu angang baje pak phangde dana ko dun hojik matam di phangingi da mayam chabi horo do swai tawdana yongchak si ju maku kho ga hapsanjarani ko yongchak si ju ngasai khoina mamangda alu phutpa kando adu da hapsal horaga di si se pura bar patana yaroi dune maku khokpa se adu de ina kona hapani ngasai gi phaija du ga kona oina phutlido kaigino di yongchak se anobo oibagi ne be yongchak se khoigi singju yongchak ne ba adudugine aduga sumai tawdana ngasai gi aphutpa mana masing jing hapsanjare aduga phajana noi khaiminarane ba ko da ngasai gi kaino dune khoigi loklei machet yawbudo soira hapkibudo adu khalaga phaija ariba khara yawbuduga pulap noi khaiminarani aduga mahi hapada di ngasai gi aphutpagi mahi se si hapane hena hawe ba ko chumnagi mahi hapobudi masagi phutpagi mahi do ina hapiyo ko aduga loire sida iromba se mana masing khoigi garnish tawda ngaire ko do si phadigom kano se khoigi tilau mana khara adagi lomba khara hapchanjare khoigi yongchak iromba da lomba ne duga loklei sine ani se yaw targa di yongchak yawdraga su dum haw manama dum nambane yongchak irombai type ta ko tilau khara soijanjare aduga sida loijare phajana okhai minarani yongchak se iromba se
ꯑꯩꯅ ꯈꯔ ꯌꯥꯝꯅ ꯂꯣꯜꯂꯤꯁꯦ ꯌꯣꯡꯆꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯆꯖꯤꯛ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯀꯅꯥ ꯀꯅꯥ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯆꯥꯛꯂꯨꯛ ꯁꯦꯝꯖꯔꯛꯑꯒꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯏꯔꯣꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯈꯔ ꯑꯃꯒ ꯑꯗꯨꯒ ꯀꯣꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯇꯣꯟꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯦ ꯆꯤꯡꯒꯤ ꯐꯩꯖꯥꯗꯨꯅꯦ ꯁꯤꯈꯩꯁꯦ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯂꯨꯛꯁꯦ ꯁꯦꯝꯖꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤꯗ ꯑꯅꯧ ꯑꯅꯧꯕ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ